Manipur lengak ama ichau chawna leina lamdam masigi law and order miyamgi punchi amasung lanthung ngak ngamdabadagi tha tara sujillaklaba kanglup anigi irang asi loisin ngamdabadagi hauzik lebak miyam khamthing awaba haibudu oiri awaba sigi manungda khwaidagi hena wari basi loijing loyada leiriba khunjasing aduki matak hen awaba haibudu mayuknari awaba mayuknariba khunjasing asi sufam nompham khangdaba nongmagi chara tanba amadi chaba phangdaban ayamba oinaribani Maitei yamadi kuki gilana sukhalaba miyamgi awaba si ipak TV news na koin chatuni yang kiloroba matung lengak amadi mali na basingi mit na kung oina ba haiduna miyamda pautam jabani khwaidagi hena nungaithribadi kanglup anigi lal asin sokhalaba loijing loyada leiriba mahiroi singna laisu tamba phangdaduna leiriba asini masina masing yamlaba tungi yumbi de loigedoriba naha kaya amadi laisu mapung phana tamba ngamdana makhogi punchi mangadoriba asini masida thamoi sukna mamittagi mapi tana tengthawriba si apokpo mama mapasing oire Pibam masida aikogi tungi maikaidagi aikogi lojing loyada leiriba miyamna thengrib awaba hauji phawbagi oina usinnadana leiriba si yamna langani haina khalle khwaidagi hen achouba thodang lowgodoriba si kanglup yang sokhallaba khungang adugi mapi mapa haibadi miyamgi mihut oiriba MLA sing oigedobani kanglup ki lalasina lojing loyada leiriba khunja kai haktengnana sokhallabagi haibadu su mari leinaba kendra gi MLA singna survey tawduna khangdoklaga matungda lengak leiri sasal leiri miyamgi oiba lengak ni haibadu taktuna awaba mayuknaiba khunjasing asigi mateng pangbiduna makhoida mi oibagi hak adu mapung phana phanghanana bu khotna biduna awaba gi pakte kanbina bu khotna bigadabani haibasi miyamgi mihut oiriba MLA singna khangna thabak oina pangthokpa chunggani haibasi miyamgi tengtha kholne channel asebo subscribe like share amadi comment tawbiduna support tawbiyo haizari impact tv na dombo thagachari